ꯃꯌꯥꯝꯕꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯊꯪꯅꯕꯗ ꯕꯨꯠ ꯁꯥꯟꯅꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯀꯌꯥꯕꯨ ꯃꯇꯝ ꯀꯌꯥ ꯆꯨꯞꯅ ꯀꯨꯞꯅ ꯅꯩꯅꯔꯨꯔꯕ ꯇꯨꯡꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯅꯧꯅ ꯑꯃꯥꯏꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕ ꯁꯂꯥꯏꯔꯦꯟꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛ ꯎꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯂꯥꯏꯔꯦꯟ ꯄꯥꯈꯪꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯊꯟꯇ ꯌꯥꯎꯖꯕ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯃꯃꯤꯡ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯊꯋꯥꯏ ꯃꯤꯀꯧꯕ, ꯃꯤꯕꯨ ꯍꯥꯠꯄ, ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯕ, ꯍꯤꯀꯞ ꯂꯤꯀꯞ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯪꯒꯤꯒꯤ ꯍꯥꯛꯇꯛꯇ ꯁꯤꯟꯐꯝ ꯑꯁꯤ ꯑꯃꯨꯛ ꯂꯦꯞꯈꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯈꯤ꯫ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯟꯗꯤ ꯃꯨꯠꯅꯥꯏꯗꯦ ꯍꯥꯏꯕ ꯂꯤꯛꯂꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪꯒꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯅ ꯃꯄꯥ ꯃꯄꯨꯒꯤ ꯈꯨꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯨꯔ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ පාꯈ꯭ꯔꯦ꯫ ꯂꯥꯏ ꯇꯤꯟꯒ ꯊꯦꯡꯅꯕꯒꯤ ꯃꯍꯩ ꯀꯌꯥ ꯍꯩꯈ꯭ꯔꯦ꯫ ꯅꯧꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯌꯣꯝꯈꯤꯗꯨꯅ ꯂꯩꯈꯤꯕꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯏꯔꯣꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯄꯨꯝꯅꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯠꯇ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯈꯔꯁꯨ ꯆꯥꯎꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯁꯂꯥꯏꯔꯦꯟꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯏ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯕ ꯁꯤꯟꯊꯥꯅꯤ꯫ ꯁꯤꯟꯊꯥ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ humni ꯁꯨꯔꯦ꯫ ꯅꯨꯃꯤꯠ humni ꯁꯨꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯎꯕꯗꯤ ꯐꯪꯂꯛꯂꯒꯅꯤ꯫ ꯌꯦꯡꯂꯒꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯐꯥꯎꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ꯫ ꯌꯥꯡꯀꯣꯛ ꯑꯁꯤꯗ ꯑꯇꯩ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯌꯥꯎꯔꯤꯕ ꯍꯥꯏꯕꯕꯨ ꯆꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯑꯔꯨ ꯑꯔꯨꯕ ꯂꯩꯋꯥ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯄꯥꯏꯈꯤꯕ ꯈꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯆꯪ ꯆꯩꯖꯪ ꯏꯆꯪ ꯆꯪꯗꯅ ꯂꯩꯋꯥꯇꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯂꯥꯏꯔꯦꯟ ꯅꯤꯡꯒꯥꯡ ꯌꯩꯗꯨꯅ ꯐꯝꯊꯩ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯊꯛꯇ ꯇꯥꯎꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯏ꯫ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯁꯨ ꯎꯔꯨ ꯎꯔꯨ ꯄꯪꯂꯩꯇ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯃꯈꯩ ꯌꯥꯡꯀꯣꯛ ꯑꯗꯨꯁꯨ ꯎꯪꯕ ꯂꯦꯞꯇꯦ꯫ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯆꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯁꯨ ꯎꯪꯕ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯃꯔꯨ ꯌꯥꯎꯅ ꯀꯣꯌꯨꯡ ꯎꯪꯂꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯣꯏꯔꯩ ꯂꯩꯔꯕ ꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯂꯥꯏꯔꯦꯟꯅ ꯈꯪꯖꯔꯦ, ꯑꯣ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯦꯗꯅ꯫ ꯅꯨꯃꯤꯠ humni ꯆꯨꯞꯅ ꯆꯠꯊꯕ ꯊꯧꯔꯝꯅꯤ꯫ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯂꯥꯏꯁꯣꯟ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯆꯤꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯏꯊꯛ ꯃꯌꯥꯏꯗ ꯇꯥꯎꯗꯨꯅ ꯎꯪꯂꯝꯕ ꯌꯥꯡꯀꯣꯛ ꯑꯗꯨꯁꯨ ꯎꯪꯕ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯂꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯎꯔꯤꯕ ꯆꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗꯤ ꯎꯪꯕ ꯂꯦꯞꯇꯦ꯫ ꯃꯊꯟꯇ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ, ꯍꯥꯗ ꯊꯋꯥꯏ ꯃꯤꯔꯦ, ꯃꯥꯂꯪ ꯇꯔꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯔꯤꯕꯤꯌꯣ꯫ ꯊꯋꯥꯏ ꯅꯪꯗꯤ ꯍꯝꯆꯠꯅ ꯐꯗꯦ, ꯃꯤꯔꯦꯟ ꯅꯪꯗꯤ ꯍꯝꯐꯣꯏꯅ ꯐꯗꯦ꯫ ꯉꯁꯤ ꯀꯣꯔꯧ ꯑꯍꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯌꯀꯥꯏꯕꯤꯔꯕꯅꯤ꯫ ꯅꯍꯥꯟꯐꯝꯗ ꯍꯜꯂꯛꯂꯣ, ꯅꯥꯇꯩꯐꯝꯗ ꯇꯦꯔꯛꯂꯣ꯫
ꯃꯊꯪ ꯍꯥꯏꯔꯕ ꯇꯨꯡꯗ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯆꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯏꯔꯣꯟꯅꯨꯡꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄ ꯑꯄꯥꯏꯕ ꯊꯋꯥꯏ ꯑꯃꯈꯛ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯅꯪꯕꯨ ꯑꯩꯅ ꯌꯥꯀꯥꯏꯕꯤꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯄꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯕꯨꯠ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ"꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯟ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯟꯇ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯍꯩꯠ, ꯇꯨꯃꯤꯟꯅ ꯂꯩꯌꯨ! ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯉꯨ ꯍꯥꯏꯕꯒꯦ? ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯐꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯕꯨꯠ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ "ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯐꯝ ꯑꯁꯤꯅ ꯅꯪꯒꯤ ꯌꯥꯀꯥꯏꯐꯝꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯪ ꯑꯗꯨꯝ ꯂꯩꯕ ꯇꯥꯏ꯫ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯅꯪꯁꯨ ꯂꯩꯍꯧꯔꯣ"꯫ ꯁꯂꯥꯏꯔꯦꯟꯅ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯔꯥꯎꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯟꯇ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯤꯡꯆꯥ ꯌꯥꯏꯇꯃꯒꯤ ꯁꯛꯂꯣꯟꯕꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯩꯁꯦ ꯕꯨꯠꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯌꯥꯀꯥꯏꯐꯝꯅꯤ꯫ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯍꯧꯈꯤꯒꯦ"꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯣꯡꯊ ꯑꯃꯨꯛ ꯆꯣꯡꯈꯠ ꯇꯧꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯃ ꯄꯨꯝꯅꯩ ꯍꯦꯛ ꯅꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯣꯟꯅ ꯊꯣꯛꯄ ꯁꯖꯤꯛ ꯃꯁꯣꯡ ꯑꯗꯨꯅ ꯈꯖꯤꯛ ꯅꯦꯝꯈꯤꯕꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ? ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯐꯤꯕꯝ ꯊꯤꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯍꯨꯔꯥꯟꯕꯅꯒ ꯀꯨꯝꯗꯨꯅ ꯉꯥꯒ ꯐꯥꯈ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯍꯨꯔꯥꯟꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯃꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯅꯩꯈꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ"꯫ ꯂꯩꯃꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯨꯝꯊꯪꯅꯕ ꯃꯆꯦ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤꯁꯨ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯀꯩꯗꯧꯔꯦ? ꯏꯁꯤꯡ ꯀꯣꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅ"꯫ "ꯍꯣ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯄꯨꯝꯅꯩ ꯅꯩꯈꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯀꯔꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯍꯨꯔꯥꯟꯕꯅ ꯆꯪꯂꯝꯗꯨꯅ ꯅꯩꯈꯥꯏꯔꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯩꯃꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯉꯥꯕꯨ ꯍꯨꯔꯥꯟꯗꯨꯅ ꯐꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯔꯝꯕꯅꯣ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣ꯫ ꯄꯣꯠ ꯆꯩ ꯃꯥꯡꯕꯒ ꯌꯥꯝꯅ ꯌꯥꯎꯅꯔꯕꯅꯤ꯫ ꯅꯄꯣꯠ ꯆꯦꯛꯁꯤꯜꯂꯨ"꯫ "ꯏꯆꯦ, ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯈꯛ ꯇꯧꯕ ꯅꯠꯇꯦꯗ꯫ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩ"꯫ "ꯌꯥꯝꯅꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯔꯥꯟꯕ ꯉꯝꯒꯅꯤ? ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯄ ꯍꯥꯏꯗꯨꯅꯤ"꯫ ꯂꯩꯃꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯏꯟꯁꯥꯡ ꯑꯗꯨꯒ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ, "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏꯗꯅ꯫ ꯑꯌꯨꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯈꯞꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯍꯥꯟꯅ ꯑꯃꯨꯛ ꯈꯞꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ"꯫ ꯇꯣꯟꯗꯣꯟꯕꯤꯅ ꯆꯦꯡ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨꯁꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯌꯥꯡꯀꯣꯛ ꯃꯈꯥ ꯑꯗꯨꯅ ꯏꯁꯤꯡꯅ ꯆꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ "ꯀꯔꯤꯅꯣ? ꯌꯥꯡꯀꯣꯛ ꯃꯅꯝ ꯑꯁꯤꯅ ꯏꯁꯤꯡ ꯆꯣꯠꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯉꯔꯥꯡꯕꯨ ꯌꯥꯡꯀꯣꯛ ꯑꯁꯤ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯅꯦ? ꯁꯤꯖꯤꯟꯅꯈꯤꯗꯦꯗ꯫ ꯀꯅꯥꯅ ꯄꯥꯏꯔꯝꯕ ꯖꯥꯠꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ"꯫ ꯉꯥꯡꯅ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯪꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯃꯪꯒꯤꯅ ꯍꯥꯏ, "ꯅꯨꯄꯤ, ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ"꯫ ꯇꯣꯟꯗꯣꯟꯕꯤꯅ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯊꯣꯛ ꯂꯣꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯎꯔꯕ꯭ꯔꯥ?
ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯕꯁꯦ ꯆꯦꯡ ꯈꯞꯀꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯨꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅꯗꯤ ꯅꯠꯇꯦ ꯃꯁꯦ ꯃꯈꯣꯏ ꯃꯄꯥꯅꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯇꯣꯟꯗꯣꯟ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯒꯤꯠ ꯅꯝꯃꯤꯕꯁꯤꯕꯣ ꯌꯥꯡꯀꯣꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯩꯅꯒ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯅꯪꯒ ꯏꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯂꯩꯕꯅꯤ ꯅꯪꯅꯁꯨ ꯅꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯨ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯥꯗꯗꯤ ꯍꯪꯒꯗꯧꯔꯤꯕ ꯏꯆꯥꯅꯕꯨ ꯀꯔꯤꯒꯤ ꯌꯥꯡꯀꯣꯛ ꯑꯁꯦ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯈꯪꯗꯦ ꯑꯩ ꯑꯁꯥꯏ ꯐꯥꯎꯕꯗ ꯊꯨꯅ ꯆꯠꯂꯨꯒꯦ ꯆꯥꯛ ꯊꯣꯡꯂꯝꯃꯨꯀꯣ ꯅꯪ ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯪꯒꯤꯁꯨ ꯆꯠꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯤꯅ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗ ꯆꯦꯡ ꯈꯞꯇꯨꯅ ꯀꯥꯟꯅꯔꯔꯣꯏ ꯅꯨꯡꯁꯥꯗ ꯑꯣꯏꯅ ꯐꯧꯗꯣꯛꯂꯨꯔꯒꯦ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯏꯁꯤꯡ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯇꯨꯅ ꯐꯟꯐꯥ ꯉꯥꯏꯍꯥꯛ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯂꯕ ꯇꯨꯡꯗ ꯏꯪꯈꯣꯜ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯩꯃꯒꯤ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯟ ꯑꯃꯨꯛ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯊꯛ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟꯁꯨ ꯄ꯭ꯔꯦꯛ ꯊꯣꯛꯂꯝꯃꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯆꯥꯎꯕꯅ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯛꯂꯝꯃꯤ ꯆꯥꯎꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯎꯅꯥ ꯋꯥꯅꯥꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯑꯗꯨꯝ ꯍꯥꯏꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯤ ꯆꯥꯎꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯅꯥꯅꯣ ꯌꯨꯝꯊꯛ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯣ ꯍꯧꯗꯣꯡꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯍꯧꯗꯣꯡꯁꯨ ꯂꯩꯇꯦ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯆꯠꯂꯤꯁꯦ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯌꯥ ꯀꯤꯒꯟꯗꯦ ꯌꯨꯝꯊꯛꯇ ꯇꯥꯔꯤꯕ ꯃꯈꯣꯟ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯍꯨꯔꯥꯟꯕꯔꯥ ꯃꯤꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯥꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕꯁꯤꯕꯣ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯆꯥꯎꯕꯒꯤꯗꯤ ꯍꯨꯔꯥꯟꯕ ꯅꯪꯅꯁꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯝꯅꯕ ꯁꯥꯏ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯁꯤꯅ ꯃꯌꯥꯡꯂꯦꯟꯗ ꯁꯥꯟꯊꯒꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯎꯕꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯂꯤꯆꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯞꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯌꯨꯝꯊꯛ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯁꯤꯗ ꯃꯈꯥꯗ ꯀꯨꯝꯊꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯨꯔꯥꯟꯕ ꯃꯍꯥꯛ ꯑꯗꯣ ꯃꯅꯤꯡ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯨꯔꯥꯟꯕ ꯅꯪꯇꯗꯤ ꯐꯥꯔꯒꯦꯀꯣ ꯆꯥꯎꯕꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯤ ꯌꯦꯅꯈꯥꯔꯣꯝꯁꯤꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯆꯥꯎꯕꯒꯤ ꯃꯅꯨꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯆꯧꯕ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯏ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤ ꯏꯁꯨꯛ ꯁꯨꯛꯏ ꯆꯥꯎꯕꯅ ꯃꯃꯤꯠꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯨꯔꯥꯟꯕ ꯅꯪ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯤꯕꯣꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯆꯥꯎꯕꯅ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ ꯎꯅꯥ ꯋꯥꯅꯥꯅ ꯂꯦꯡꯕꯒꯤ ꯃꯈꯣꯟꯁꯨ ꯊꯣꯛꯏ ꯅꯥꯔꯛ ꯑꯣꯏꯕꯅ ꯀꯥꯎꯖꯦꯡ ꯍꯥꯔꯣꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯁꯨꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯩꯔꯤ ꯑꯃꯠꯇꯁꯨ ꯂꯣꯏꯅꯗ ꯎꯔꯛ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕ ꯑꯗꯨꯃ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯤ ꯆꯥꯎꯕꯅ ꯍꯥꯏ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯊꯨꯅ ꯊꯣꯛꯂꯛꯎ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕꯅꯣ ꯆꯥꯎꯕꯅ 2-3ꯂꯛ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯃꯠꯇ ꯊꯣꯔꯛꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯊꯛ ꯑꯗꯨꯗ ꯎꯁꯥ ꯑꯃ ꯀꯟꯅ ꯅꯤꯛꯂꯛꯂꯝꯃꯤ ꯆꯥꯎꯕ ꯎꯊꯛ ꯑꯗꯨꯗ ꯐꯠ ꯌꯦꯡꯈꯠꯂꯤ ꯎꯁꯥ ꯅꯣꯡꯃꯗꯨ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯁꯥꯃꯤꯟ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯇꯧ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯔꯝꯗꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ
ꯏꯃꯨꯡꯅ ꯊꯨꯅ ꯆꯪꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯋꯥꯡꯇ꯭ꯔꯤꯛ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯎꯕꯅ ꯂꯥꯎꯏ꯫ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯛꯇꯨꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯣꯡꯂꯕ ꯎꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯞꯂꯛꯂꯤꯕꯁꯤꯅ? ꯅꯨꯄꯤꯒꯤ ꯃꯈꯣꯟꯅꯤꯅꯦ ꯃꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯇ ꯎꯈꯤꯕꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯀꯔꯝꯅꯣ ꯃꯁꯤꯗꯤ? ꯑꯩ ꯍꯟꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯎꯕꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯈꯣꯡꯀꯥꯞ 2-3ꯂꯛ ꯊꯥꯡꯉꯤ꯫ ꯃꯗꯨꯗ ꯀꯞꯂꯝꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥ ꯑꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ? ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ? ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯆꯥꯎꯕ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯊꯥꯡꯉꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯆꯠꯈꯤꯒꯗꯧꯔꯦ ꯅꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯅꯤꯡꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯎꯕ ꯃꯃꯤꯠꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯕꯨꯠꯅꯣ ꯃꯁꯤꯕꯨ? ꯑꯍꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯔꯩ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯃꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯀꯤꯔꯕ ꯆꯥꯎꯕꯅ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯀꯟꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯟꯕꯗ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯎꯆꯨꯛ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯎꯆꯨꯛꯀꯤ ꯃꯆꯤꯟ ꯇꯨꯝꯕ ꯃꯇꯣꯟ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯖꯤꯛ ꯊꯤꯜꯂꯝꯃꯤ꯫ ꯏꯁꯨ ꯐꯅ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯕ ꯁꯤꯔꯝꯃꯤ꯫ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯄꯥ, ꯂꯩꯃ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯪꯂꯒ ꯍꯪꯂꯨꯁꯤ꯫ ꯃꯪꯒꯤ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯤꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯎꯔꯤ ꯆꯥꯎꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯇꯣꯟꯗꯣꯟꯕꯤꯅ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯁꯤꯗꯤ? ꯏꯆꯦ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯦ꯫ ꯏꯆꯦ, ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯗꯣꯏꯅꯣ? ꯃꯪꯒꯤ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯤꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯗ ꯄꯥꯎ ꯇꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯨꯆꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕꯒꯦ? ꯃꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ꯫ ꯃꯀꯣꯛ ꯅꯥꯆꯦꯞ ꯑꯁꯤꯗ ꯎꯆꯨꯛꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯊꯣꯛꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟꯅ ꯋꯥꯈꯟꯗ ꯆꯤꯡꯅꯅ ꯈꯜꯂꯤ꯫ ꯑꯩꯅ ꯁꯥꯟꯅꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯂꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩꯕꯅꯤ꯫ ꯁꯣꯏꯐꯗ꯭ꯔꯕ ꯊꯧꯔꯥꯡꯅꯤ꯫ ꯏꯄꯟ ꯆꯥꯎꯕꯅ ꯁꯤꯔꯕꯅꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯈꯣꯏꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯅ ꯌꯥꯔꯩꯇꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯒ ꯕꯨꯠ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯐꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯅꯕ ꯆꯪꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯅꯄꯟ ꯈꯣꯏꯗ ꯂꯦꯛꯂꯨꯆꯣ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯦꯛꯀꯅꯤ, ꯅꯪꯁꯨ ꯌꯥꯎꯔꯨꯆꯣ꯫ ꯍꯣꯏ ꯃꯥ꯫ ꯁꯂꯥꯏꯔꯦꯟ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯁꯂꯥꯏꯔꯦꯟꯅ ꯈꯜꯂꯤ, ꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯍꯣꯔꯦꯟ ꯑꯩꯅ ꯀꯔꯝꯅ ꯕꯨꯠ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯗꯨꯅ
ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯗ꯫ ꯁꯂꯥꯏꯔꯦꯟꯁꯨ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯊꯩ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯟ ꯆꯥꯎꯕꯒꯤ ꯈꯨꯁꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ, ꯃꯤꯅꯀ ꯍꯥꯠꯂꯤꯕ ꯖꯥꯠꯂꯥ? ꯑꯃꯅ ꯈꯨꯝꯃꯤ, ꯃꯗꯨ ꯑꯣꯏꯔꯣꯏꯗ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯃꯤꯉꯣꯟꯗ ꯂꯥꯟꯖꯗꯕ ꯃꯍꯥꯛꯇ ꯀꯅꯥꯅꯕꯨ ꯍꯥꯠꯀꯗꯣꯏꯅꯣ? ꯃꯍꯥꯛꯀꯤ ꯈꯨꯁꯤ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯕ ꯅꯠꯇ꯭ꯔꯒ ꯀꯟꯅ ꯆꯦꯟꯕꯗ ꯈꯨꯔꯧ ꯂꯧꯁꯤꯟꯗꯨꯅ ꯁꯤꯕꯒꯨꯝꯕ ꯃꯥꯜꯂꯛꯏꯗꯤ꯫ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯅ ꯀꯔꯝ ꯇꯧꯔꯒꯕ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯄꯨꯟꯅ ꯇꯨꯝꯂꯁꯤ꯫ ꯍꯣꯔꯦꯟ ꯑꯃꯝ ꯃꯊꯦꯡꯗ ꯃꯄꯥꯟꯗꯒ ꯅꯊꯟꯇ ꯊꯣꯛꯂꯨꯅꯨꯀꯣ꯫ ꯍꯣꯏ, ꯐꯔꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯊꯥꯅꯗ꯭ꯔꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯅꯈꯤꯁꯤ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯔꯦꯟꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯑꯃꯨꯛ ꯇꯨꯝꯂꯨꯔꯕꯗꯤ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯗꯕ ꯌꯥꯏ, ꯑꯗꯨꯅ ꯇꯨꯝꯅꯤꯡꯂꯁꯨ ꯑꯩ ꯈꯥꯡꯂꯒꯦ꯫ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯀꯥꯟꯗ ꯑꯩ ꯏꯊꯟꯇ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯔꯥꯏꯗ ꯐꯟ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯈꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯨꯁꯤ ꯍꯥꯏꯕ꯭ꯔꯥ? ꯆꯪꯁꯤꯟꯕꯗ ꯐꯔꯛ ꯇꯥꯔꯒꯅꯤ, ꯃꯐꯝ ꯑꯁ꯭ꯋꯥꯏ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯒꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ, ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯦ ꯕꯨꯠ ꯅꯨꯄꯤ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯗꯤ? ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ? ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯍꯦꯛ ꯎꯈꯤꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯏꯅꯤꯡ ꯇꯝꯂꯦ ꯈꯪꯉꯨ, ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯦ ꯀꯔꯝꯅ ꯍꯦꯟꯒꯠꯀꯅꯤ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯁꯤꯕ, ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯇꯝꯕ? ꯃꯗꯨꯃ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯁꯣꯝꯗꯅ ꯃꯥꯡꯒꯣꯟꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩ ꯏꯊꯟꯇ ꯃꯄꯥꯟꯗ ꯊꯣꯛꯄꯗꯤ ꯀꯤꯖꯩ, ꯑꯗꯨꯅ ꯏꯇꯥꯎ ꯑꯃ ꯍꯧꯗꯣꯛꯀꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯇꯥꯎ ꯑꯃꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯁꯂꯥꯏꯔꯦꯟꯅ ꯂꯩꯔꯝꯗꯕꯗꯨ ꯎꯔꯦ꯫ ꯏꯇꯥꯎ, ꯁꯂꯥꯏꯔꯦꯟꯗꯤ? ꯍꯣꯏꯅꯦ, ꯂꯩꯇꯦꯅꯦ, ꯉꯁꯥꯏꯗꯤ ꯂꯩꯍꯧꯕꯅꯤ꯫ ꯃꯥꯗꯤ ꯃꯌꯨꯝꯁꯨ ꯅꯛꯄꯅꯤꯅ ꯃꯌꯨꯝꯗ ꯆꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯗꯣ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯂꯦ, ꯏꯊꯟꯇ ꯊꯣꯛꯄꯁꯨ ꯀꯤꯖꯔꯦ, ꯑꯃꯨꯛꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯟ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏꯅꯦ ꯑꯩꯕꯣ꯫ ꯍꯣꯏꯅꯦ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯒ ꯃꯤ ꯑꯃꯒꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯏ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯏꯄꯟ ꯆꯥꯎꯕꯕꯨ ꯍꯥꯠꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯑꯃ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯅ ꯁꯂꯥꯏꯔꯦꯟꯒ ꯕꯨꯠ ꯅꯨꯄꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯈꯔꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯩꯈꯨ ꯊꯣꯛꯄ
ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯔꯦ꯫ ꯅꯪ ꯁꯤꯔꯣꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯎꯈ꯭ꯔꯦ꯫ ꯅꯪꯅ ꯐꯥꯖꯤꯜꯂꯝꯕ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯅꯝꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯁꯂꯥꯏꯔꯦꯟꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯕꯁꯨ ꯁꯥꯏ, ꯈꯪꯒꯅꯤ ꯅꯪ!" ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗꯗꯤ ꯁꯂꯥꯏꯔꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯗꯛ ꯇꯨꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯂꯥꯏꯔꯦꯟꯕꯨ ꯀꯧꯏ, "ꯁꯂꯥꯏꯔꯦꯟ, ꯁꯂꯥꯏꯔꯦꯟ, ꯁꯦ ꯍꯧꯒꯠꯂꯣ!" ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯡꯒꯣꯟꯗ ꯇꯨꯝꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯀꯧꯔꯤ, ꯑꯗꯨꯒ ꯁꯂꯥꯏꯔꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯂꯣꯏꯅ ꯁꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯤꯡꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯃꯤ꯫ "ꯏꯇꯥꯎꯒ ꯑꯩꯒꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯅ ꯊꯣꯛꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯥꯔꯨꯏ꯫ ꯃꯇꯝꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯐꯥꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯃꯁꯥꯗꯣ ꯊꯥꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯏꯇꯥꯎ ꯁꯂꯥꯏꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯇꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯋꯥꯐꯝ." ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟꯕꯤꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯈꯤꯕ, ꯌꯥꯍꯧꯔꯛꯄꯗ ꯃꯃꯥꯡꯊꯣꯡ ꯍꯦꯛꯇ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ, ꯌꯥꯡꯀꯣꯛ ꯏꯁꯤꯡꯅ ꯆꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥ ꯃꯄꯨꯒꯤ ꯁꯨꯊꯥꯡ ꯑꯣꯏꯕꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯂꯩꯃꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯍꯤꯡꯗ ꯑꯀꯤꯕ ꯀꯌꯥ ꯊꯦꯡꯅꯍꯟꯈꯤꯕ, ꯌꯨꯝꯊꯛꯇ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯆꯠꯈꯤꯕ, ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥ ꯁꯂꯥꯏꯔꯦꯟꯅ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯂꯕ꯫ ꯋꯥꯈꯜ ꯇꯥꯅꯔꯕ ꯑꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯅꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯂꯩꯃꯗ ꯍꯥꯏꯖꯩ, "ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯍꯧꯔꯨꯗ꯭ꯔꯦ." ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯃꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯪꯒꯤꯒ ꯇꯣꯟꯗꯣꯟꯕꯤꯒꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ, ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫